नुमित अमा तमथीरब उमंगी वांगदा लैबा मिंग चटपा लाइसंग अमदगी मतम कुइनदगी लौसिंग लेरबा अहल मोंक अमना हौगललिबा अंगांगसिंगबु मही ताकपा मही तंपमदा पाउ लाई लाइसंगदा लौसिंग लेबा मतिक चाबा मोंक अमगी मरु ओय पाउसी फंगलगा लौसिंग लेरबा मोंकना माकी मपुंग फाना ताकपी तंबीदुना थंबा अंगांगसिंगबु कौरगा हाय कोनुंगी वांगदा लैबा कोनुंगुंबा लाइसंग अमदगी मतिक चाबा मोंक अमबु थारकनबा हायरकले नखोइसिंगी मनुंगदा कनागुंबा चटनिंगबा यावरबदी चटनबा सेम सारो वासी हायरबा तुंगदा कनागुंबा मोंक अमतना मांगदा थोरक्तुना आई चटके हायदुना हायरत्रि लौसिंग लेरबा मोंक अहलना हंगी नखोइ अदुकी मतिक कीबा करिगिनो मोंक सिंगना कोक नोंथरगा खुमलई मोंक चटकदौरिबा लंबीदु साथीबा अमदी नमथाक तौबा लंबीनी लंबीदुदा चटखिबा कनासु ngasi फावबा हलक्ते वीडियो सी मयामदा ngaiha ki nungai damak semanate wari sibu yenga karigumba noningba amata phangloy maramsina mayamda video sibu haujitagi thado khobana phagani khangali wakhalbu amata oiba karino khangba mi khaktana video sibu yengbiu wakal amata oiba karino khangdaba mina wari sibu tarabadi maki matam soidana mangani mathangi ayu monk nupa macha ama lawsing lerba monk ahalgi manakta changlaga hai mayamna chatpa ngamloi hairabanina ai chatpagi thorang tore ai chatkani adubu aiga lambi takpa miga loinana chatpa tagani lawsing lerba monk nupa macha da yenglaga mangoda masamakta thajabu pokporami matam ngaiha kuina khallaba tungda monk ahalna monk nupa macha da hai adubu aigi thorang ahum khaklei nanga loinana nathak thongba monk mari thagani nangna lawningba mateng amamamdagi lawba yagani adubu nangna mateng monk khudingi amuk khaktang lawgani sigi tungda mak hankhigani ani subuda nangna amukpo lambi sida khongthang thangdokrabadi nang halakpa yaroi wahaisi hairaga monk ahalna ngaiak tumina leiraba tungda ahumsu ware bhai nangna panthung yoraba tungda aingonda chithi tharau karamba monk na nangbo punumaktagi kanaba lawsing pikhi monk nupa machana kok non tharaga lawsing leraba monk ahalda hai aina warep ahumbu soidana pangthokani ahumsuba ayukta lawsing leraba monk ahalna loina duna tharakpa monk mariga punna umangi wangmada laiba laisangda chatpagi thorakle numit kayagi khongchatta yamna nungaiba ayetpa phangdaba oina lakli turel umang khungangsing landuna leptana chatli adubu lambida monk nupa macha maki mathak thongmu monk ki nakta changlaga yamna kina wahang hangi monk miyamna haini mangda aikoina chatkadoriba lambi si aki tujungbana thanba mafamni maki sathiraba saktina mibu mangonagi chenmangamde mathak thongba ahanba monk na karisu kiba leitana mungon minok amaga loinana hairei aki tujungba wakalbu chang naina thambangamdaba misaktugi nakta lai wakalbu masak munna khangba migi nakta aki tujungbana kaidongda maki lambida ayetpa pibangamde karisu kiwa tawganu haina ama suba monk na monk nupa macha da hai sor honbada phunba amaga loinana monk nupa macha monk singi matung inna duna chatli chana lambida phanghaudana monk nupa macha gi wakhalda chingnaba langtangnaba yamna pokpa hoi maki makhanausu kanglamni sor kanna honba hori ngaihak leitana mangna ning handuna yengli ningda yengma khudingi mang khalami kanagumba amana makbu amambada chingsinaba honabagum ngaihak matungda monk nupa macha gi hakchang pumba humangna luplammi maki mihul kanna chongba horei kiba henan khibana ikhang khangodana leibakta phamthai aduga laurai ai ataiga hena chatpa ngamlaroi aigi tungda masak khangdaba kanagumba amana aibu amamada chingthanaba honari mathak thongba monk singna monk nupa macha gi matau uraga yamna noklammi makhoi gi nokpada karigumba alotba artha ama yawbum monk nupa macha na phaurammi makhoina nokpada asengba artha khara yawbugum ui monk mari gi marakta monk ani subana monk nupa macha da hai yengu munna haujik numidhangi matamni umangi pambi pumada marum tari aduga nangna pambi gi mamlaba marumbu kanagumba akiba amana phadin bagum khanduna kiri monk nupa macha na akoibada yengi tasengna karigumba kiningai amata leiramde awangu pambi gi marumna sumnatagi umangda tariba oirammi maki wakhalda arumba potlumama thangdabagum phaurammi
ꯃꯥꯒꯤ ꯍꯛꯆꯥꯡ ꯅꯤꯛꯂꯝꯕ ꯀꯤꯔꯝꯕ ꯄꯨꯝꯕ ꯀꯣꯛꯈꯤ꯫ ꯃꯊꯛ ꯊꯣꯡꯕ ꯃꯣꯡꯛꯅ ꯃꯍꯥꯛꯄꯨ ꯌꯦꯡꯂꯒ ꯌꯥꯝꯅ ꯋꯥꯈꯜ ꯆꯤꯡꯁꯤꯟꯕ ꯃꯑꯣꯡꯗ ꯃꯣꯡꯛ ꯅꯨꯄꯥ ꯃꯆꯥꯗ ꯍꯥꯏ, "ꯅꯪꯅ ꯀꯤꯕ ꯐꯥꯎꯔꯤꯕꯗꯨ ꯎꯃꯪꯗꯒꯤ ꯅꯠꯇꯦ, ꯁꯤ ꯅꯪꯒꯤ ꯆꯥꯡ ꯅꯥꯏꯗꯕ ꯋꯥꯈꯜꯗꯒꯤꯅꯤ꯫ ꯅꯪꯅ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯆꯥꯡ ꯅꯥꯏꯅ ꯊꯝꯕ ꯂꯝꯆꯠ ꯆꯨꯝꯅ ꯆꯠꯄꯕꯨ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯔꯣꯏꯗꯕꯅꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯕꯨ ꯆꯥꯡ ꯅꯥꯏꯅ ꯊꯝꯃꯨ, ꯃꯔꯝꯗꯤ ꯃꯤꯒꯤ ꯑꯍꯥꯟꯕ ꯌꯦꯛꯅꯕ ꯃꯄꯥꯜꯒꯤ ꯑꯣꯏꯕ ꯇꯥꯏꯕꯪꯗ ꯑꯃꯗꯤ ꯑꯇꯣꯞꯄꯒ ꯅꯠꯇꯦ, ꯃꯤꯁꯤꯡꯒ ꯅꯠꯇꯦ꯫ ꯑꯍꯥꯟꯕꯗ ꯃꯤꯑꯣꯏꯕꯒꯤ ꯌꯦꯛꯅꯕ ꯆꯥꯡ ꯅꯥꯏꯅ ꯊꯝꯕ ꯉꯝꯗꯕ, ꯃꯇꯝ ꯄꯨꯝꯕꯗ ꯏꯊꯛ ꯊꯥꯒꯠꯄ ꯋꯥꯈꯜꯒꯅꯤ꯫ ꯆꯥꯡ ꯅꯥꯏꯕ ꯂꯝꯆꯠ ꯆꯨꯝꯕ ꯋꯥꯈꯜ, ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯆꯥꯕ ꯋꯥꯈꯜꯗ ꯄꯨꯔꯛꯄꯗꯨꯇꯕꯨ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜꯗ ꯆꯤꯡꯁꯤꯟꯗꯨꯅ ꯊꯕꯛ ꯇꯧꯏ꯫ ꯃꯔꯝ ꯂꯩꯇꯕ ꯏꯁꯥꯃꯛꯄꯨ ꯏꯊꯛ ꯊꯛꯍꯟꯕ, ꯆꯥꯡ ꯅꯥꯏꯅ ꯂꯩꯕ ꯋꯥꯈꯜꯕꯨ ꯊꯨꯒꯥꯏꯒꯗꯕ ꯋꯥꯈꯜꯁꯤꯡꯕꯨ ꯆꯪꯍꯟꯗꯕ ꯉꯝꯃꯤ꯫ ꯃꯊꯛ ꯊꯣꯡꯕ ꯃꯣꯡꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ, "ꯅꯪꯒꯤ ꯋꯥꯈꯜꯅ ꯀꯔꯤꯒꯨꯝꯕ ꯆꯥꯡ ꯅꯥꯏꯔꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯀꯤꯕ ꯋꯥꯈꯜꯅ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯀꯤꯍꯟꯕ ꯉꯝꯂꯝꯂꯣꯏ꯫ ꯍꯧꯖꯤꯛ ꯑꯩ ꯍꯟꯕ ꯇꯥꯔꯒꯅꯤ꯫ ꯋꯥꯍꯩꯁꯤꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯀꯥꯎꯒꯅꯨ꯫ ꯋꯥꯈꯜꯕꯨ ꯆꯥꯡ ꯅꯥꯏꯅ ꯊꯝꯕ ꯃꯥꯏ ꯄꯥꯛꯄ ꯃꯣꯡꯛ ꯑꯃꯗ ꯆꯦꯟꯕ ꯄꯥꯡꯒꯜ ꯂꯧꯁꯤꯡꯅꯤ꯫ ꯅꯪꯒꯤ ꯑꯍꯥꯟꯕ ꯈꯣꯡꯆꯠ ꯋꯥꯈꯜ ꯆꯥꯡ ꯅꯥꯏꯅ ꯊꯝꯕꯗꯒꯤ ꯍꯧꯔꯕꯅꯤ"꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯣꯡꯛ ꯅꯨꯄꯥ ꯃꯆꯥꯅ ꯅꯤꯡꯁꯤꯡꯂꯛꯏ, ꯋꯥꯈꯜꯕꯨ ꯆꯥꯡ ꯅꯥꯏꯅ ꯊꯝꯕ ꯍꯩꯇꯕꯅ ꯇꯝꯂꯛꯄ ꯃꯍꯩ, ꯍꯛꯆꯥꯡꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯄꯨꯝꯕ ꯀꯔꯤꯁꯨ ꯃꯔꯝ ꯂꯩꯇꯕꯗ ꯊꯝꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯍꯥꯛꯅ ꯋꯥꯈꯜꯗ ꯋꯥꯔꯦꯞ ꯑꯃ ꯀꯅꯥꯁꯨ ꯍꯥꯏꯕ ꯇꯧꯗꯅ ꯂꯦꯞꯄꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯑꯩ ꯋꯥꯈꯜꯕꯨ ꯆꯥꯡ ꯅꯥꯏꯅ ꯊꯝꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯋꯥꯈꯜꯕꯨ ꯆꯥꯡ ꯅꯥꯏꯅ ꯊꯝꯕꯒꯤ ꯁꯥꯖꯦꯜ ꯇꯧꯕ ꯍꯧꯔꯒꯅꯤ"꯫ ꯃꯣꯡꯛ ꯃꯍꯥꯛꯅ ꯎꯃꯪꯗ ꯆꯠꯄ ꯍꯥꯟꯅꯒ ꯈꯦꯠꯅꯔꯦ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯁꯨꯞꯅꯇꯒꯤ ꯎꯃꯪꯗ ꯆꯠꯄ ꯅꯠꯇꯦ, ꯃꯍꯥꯛꯅ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯆꯪꯂꯛꯏ ꯍꯥꯏꯕꯁꯤꯕꯨ ꯈꯪꯕꯒ ꯂꯣꯏꯅꯅ ꯎꯃꯪꯗ ꯆꯠꯂꯤ꯫ ꯃꯃꯜ ꯂꯩꯔꯕ ꯂꯧꯁꯤꯡꯁꯤꯒ ꯂꯣꯏꯅꯅ ꯁꯣꯜꯂꯝꯕ ꯋꯥꯈꯜꯕꯨ ꯄꯥꯡꯒꯜ ꯍꯥꯞꯇꯨꯅ ꯈꯣꯡꯆꯠ ꯂꯦꯞꯇꯅ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯡꯗ ꯀꯔꯤ ꯃꯥꯌꯣꯛꯅꯒꯅꯤ? ꯃꯣꯡꯛꯁꯤꯡꯅ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯅꯨꯃꯤꯠ ꯀꯌꯥ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠꯇ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯁꯨ ꯆꯠꯄꯗꯤ ꯂꯦꯞꯇꯦ꯫ ꯂꯝꯕꯤꯗ ꯆꯥꯅꯕ ꯀꯔꯤꯁꯨ ꯐꯪꯂꯝꯗꯦ, ꯄꯣꯊꯥꯕꯁꯨ ꯐꯪꯗꯦ, ꯈꯨꯡꯒꯪꯁꯨ ꯎꯗꯦ꯫ ꯃꯈꯣꯏꯒꯤ ꯋꯥꯔꯕ ꯈꯣꯡꯊꯥꯡ ꯆꯥꯎꯔꯕ ꯆꯤꯡ ꯑꯃꯒꯤ ꯃꯥꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯆꯤꯡꯗ ꯀꯥꯕ ꯅꯠꯇꯅ ꯂꯝꯕꯤ ꯑꯇꯩ ꯂꯩꯔꯝꯗꯦ꯫ ꯆꯥꯛ ꯂꯥꯝꯕ ꯑꯃꯗꯤ ꯑꯋꯥꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯆꯤꯡꯊꯛ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯀꯥꯕ ꯂꯦꯞꯂꯝꯗꯦ꯫ ꯆꯤꯡꯊꯛꯇꯒꯤ ꯅꯥꯀꯜ ꯊꯪꯕ ꯆꯤꯡꯈꯥꯗ ꯐꯖꯔꯕ ꯈꯨꯡꯒꯪ ꯑꯃ ꯎꯔꯝꯃꯤ꯫ ꯈꯨꯡꯒꯪꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯈꯨꯍꯤꯡ ꯎꯔꯒ ꯃꯣꯡꯛꯁꯤꯡꯒꯤ ꯃꯥꯏꯊꯣꯡꯗ ꯀꯂꯛꯄ ꯄꯣꯛꯂꯝꯃꯤ꯫ ꯈꯨꯡꯒꯪꯒꯤ ꯅꯥꯛꯇ ꯅꯛꯁꯤꯜꯂꯤ ꯃꯈꯩ ꯋꯥꯈꯜꯕꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯤꯡꯕꯒꯤ ꯋꯥꯈꯜꯅ ꯍꯦꯟꯒꯠꯂꯝꯃꯤ꯫ ꯃꯅꯥ ꯃꯁꯤꯡꯅ ꯊꯜꯂꯕ ꯍꯤꯡꯒꯣꯜ, ꯃꯌꯦꯛ ꯁꯦꯡꯂꯕ ꯆꯤꯡꯒꯤ ꯆꯤꯡꯖꯨꯝ, ꯑꯃꯣꯠ ꯑꯀꯥꯏ ꯌꯥꯎꯗꯕ ꯍꯋꯥ ꯅꯨꯡꯁꯤꯠ꯫ ꯃꯣꯡꯛ ꯃꯔꯤ ꯌꯨꯝ ꯑꯃꯗ ꯆꯪꯂꯨꯕꯗ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯆꯥ ꯑꯊꯛ, ꯂꯩꯐꯝ ꯆꯥꯐꯝ ꯃꯇꯤꯛ ꯆꯥꯅ ꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ 4ꯅꯤ ꯆꯨꯞꯅ ꯅꯨꯡꯉꯥꯏꯔꯕ ꯈꯨꯡꯒꯪꯗ ꯂꯩꯔꯕ ꯇꯨꯡꯗ ꯈꯨꯡꯒꯪꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯍꯜ ꯑꯃ ꯃꯣꯡꯛ ꯃꯔꯤꯕꯨ ꯎꯅꯕꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯇꯥꯡꯁꯤ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯚꯤꯗꯤꯑꯣꯁꯤꯒꯤ ꯑꯔꯣꯏꯕ ꯃꯇꯥꯡꯗ ꯋꯥꯔꯤꯁꯤꯒꯤ ꯆꯠꯊꯔꯤꯕ ꯁꯔꯨꯛꯁꯤꯒ ꯂꯣꯏꯅꯅ ꯋꯥꯍꯪ ꯑꯃ ꯍꯪꯒꯅꯤ꯫ ꯋꯥꯍꯪꯁꯤꯕꯨ ꯃꯌꯥꯝꯅ ꯈꯨꯝꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯒꯤꯁꯨ ꯃꯇꯝ ꯀꯥꯏꯊꯣꯛꯂꯒ ꯚꯤꯗꯤꯑꯣ ꯀꯌꯥ ꯁꯦꯝꯕꯒꯤ ꯃꯔꯨ ꯑꯣꯏꯗꯦ ꯈꯟꯒꯅꯤ꯫ ꯌꯦꯅꯤꯡ ꯃꯩꯔꯥꯅ ꯄꯨꯊꯣꯛꯂꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯤꯗꯦ ꯈꯟꯒꯅꯤ꯫ ꯌꯦꯅꯤꯡ ꯃꯩꯔꯥꯒꯤ ꯚꯤꯗꯤꯑꯣꯕꯨ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯏ ꯇꯥꯗꯦ ꯈꯟꯒꯅꯤ꯫ ꯄꯨꯟꯁꯤꯗ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯄꯤꯗꯦ ꯈꯟꯒꯅꯤ꯫ ꯋꯥꯔꯤꯒꯤ ꯃꯈꯥ ꯇꯥꯅ ꯈꯨꯡꯒꯪꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯃꯣꯡꯛ ꯃꯔꯤꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯣꯡꯛ ꯃꯔꯤꯒꯤ ꯈꯣꯡꯆꯠꯀꯤ ꯃꯔꯝꯗ ꯍꯪꯉꯤ꯫ ꯃꯈꯣꯏꯕꯨ ꯈꯨꯡꯒꯪꯗ ꯂꯥꯏꯁꯪ ꯑꯃ ꯁꯦꯝꯂꯒ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯍꯥꯏ꯫ ꯂꯥꯏꯁꯪ ꯁꯥꯕꯗ ꯆꯪꯕ ꯁꯦꯜ ꯄꯨꯝꯕ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯄꯨꯟꯅ ꯈꯥꯏꯅꯔꯒ ꯄꯤꯒꯅꯤ ꯍꯥꯏ꯫ ꯃꯣꯡꯛ ꯅꯨꯄꯥ ꯃꯆꯥ ꯈꯨꯡꯒꯪꯒꯤ ꯃꯀꯣꯛ ꯊꯣꯡꯕꯒꯤ ꯋꯥ ꯇꯥꯔꯒ ꯋꯥꯈꯜꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯌꯥꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯑꯩ ꯃꯐꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯅ ꯄꯨꯟꯁꯤ ꯍꯤꯡꯕꯁꯨ ꯌꯥꯏ, ꯃꯔꯝ ꯂꯩꯇꯕꯗ ꯁꯥꯡꯂꯕ ꯈꯣꯡꯆꯠ ꯆꯠꯇꯨꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯒꯤ ꯀꯔꯤꯁꯨ ꯃꯔꯨ ꯑꯣꯏꯗꯦ"꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯁꯤ ꯃꯊꯛ ꯊꯣꯡꯕ ꯃꯣꯡꯛ ꯑꯅꯤꯁꯨꯕꯗ ꯍꯪꯉꯤ꯫ ꯑꯅꯤꯁꯨꯕ ꯃꯣꯡꯛꯅ ꯋꯥꯈꯜ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯃꯑꯣꯡꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏ, "ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯒꯅꯨ, ꯑꯁꯝꯕ ꯂꯝꯕꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯁꯣꯟꯕ ꯋꯥꯈꯜ ꯆꯦꯟꯕ ꯃꯤꯒꯤ ꯈꯨꯗꯝꯅꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯑꯁꯝꯕ ꯂꯝꯕꯤꯗ ꯆꯠꯄꯅ ꯅꯪ ꯃꯇꯝꯒ ꯂꯣꯏꯅꯅ ꯀꯟꯈꯠꯄꯒꯤ ꯃꯍꯨꯠꯇ ꯃꯇꯝꯒ ꯂꯣꯏꯅꯅ ꯑꯁꯣꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯠꯄ ꯈꯣꯡꯆꯠꯇ ꯂꯝꯕꯤꯅ ꯁꯝꯕ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯁꯥꯡꯕ ꯑꯋꯥꯕ ꯑꯣꯏꯅꯤ ꯍꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩꯗꯧꯅꯨꯡꯗ ꯍꯣꯡꯗꯣꯛꯇꯦ꯫ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯕꯗ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯂꯤ꯫ ꯂꯝꯕꯤꯗꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯨꯔꯕꯁꯨ ꯂꯥꯏꯔꯕꯁꯨ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝꯗ ꯃꯄꯨꯡ ꯐꯥꯅ ꯋꯥꯔꯦꯞ ꯂꯧꯗ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯆꯝꯕ ꯂꯝꯕꯤꯔꯣꯝꯗ ꯆꯠꯅꯕ ꯍꯣꯠꯅꯒꯅꯤ"꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ
ꯑꯅꯤꯁꯨꯕ ꯃꯣꯡꯛꯁꯨ ꯍꯟꯈ꯭ꯔꯦ꯫ ꯃꯣꯡꯛ ꯅꯨꯄꯥ ꯃꯆꯥꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯄꯨꯟꯁꯤꯒꯤ ꯑꯆꯨꯝꯕ ꯑꯃꯒꯃꯨꯛ ꯈꯪꯂꯝꯃꯤ꯫ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯋꯥꯕꯁꯤꯡꯕꯨ ꯃꯥꯌꯣꯛꯅꯔꯕ ꯇꯨꯡꯗꯇ ꯑꯁꯦꯡꯕ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯍꯥꯛꯅ ꯋꯥꯁꯛ ꯑꯃ ꯂꯧꯏ, ꯑꯩ ꯃꯇꯝ ꯄꯨꯝꯕꯗ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯀꯅꯤ꯫ ꯂꯝꯕꯤꯗꯨ ꯑꯁꯝꯕ ꯑꯣꯏꯔꯕꯁꯨ ꯑꯁꯥꯡꯕ ꯑꯣꯏꯔꯕꯁꯨ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯂꯥꯛꯄꯁꯤꯡꯗꯒꯤ ꯇꯝꯂꯒ ꯃꯥꯏ ꯄꯥꯛꯄ ꯃꯣꯡꯛ ꯑꯃ ꯑꯣꯏꯒꯅꯤ꯫ ꯑꯁꯨꯝꯅ ꯂꯧꯁꯤꯡ ꯂꯩꯔꯕ ꯃꯣꯡꯛ ꯑꯅꯤꯒ ꯂꯣꯏꯅꯅ ꯈꯨꯡꯒꯪꯕꯨ ꯊꯥꯗꯣꯛꯂꯒ ꯃꯥꯒꯤ ꯈꯣꯡꯆꯠ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯍꯧꯏ꯫ ꯅꯨꯃꯤꯠ 4ꯅꯤ ꯃꯇꯨꯡ ꯎꯃꯪꯒꯤ ꯂꯝꯕꯤꯗ ꯆꯠꯅ ꯃꯈꯣꯏꯒꯨꯝꯅ ꯀꯔꯤꯒꯨꯝꯕ ꯈꯣꯡꯆꯠ ꯑꯃꯗ ꯆꯠꯂꯤꯕ ꯃꯤꯁꯛ ꯈꯔ ꯑꯃꯒꯃꯨꯛ ꯐꯪꯅꯩ꯫ ꯃꯈꯣꯏꯅ ꯍꯥꯏ, ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯂꯨ, ꯅꯈꯣꯏꯒꯤꯗꯃꯛ ꯀꯤꯅꯤꯡꯉꯥꯏ ꯂꯩꯔꯣꯏ, ꯑꯆꯥ ꯑꯊꯛ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯒꯅꯤ꯫ ꯃꯣꯡꯛ ꯑꯍꯨꯝꯅ ꯃꯈꯣꯏꯒꯤ ꯋꯥꯐꯝꯗꯨ ꯄꯥꯝꯂꯝꯃꯤ꯫ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯄꯒꯤ ꯋꯥꯔꯦꯞ ꯂꯦꯞꯄꯤ꯫ ꯑꯍꯥꯟꯕꯗ ꯄꯨꯝꯅꯃꯛ ꯆꯥꯡ ꯅꯥꯏꯕ ꯑꯣꯏꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯑꯍꯨꯝꯁꯨꯕ ꯃꯣꯡꯛꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯑꯣꯏꯒꯗꯕ ꯂꯝꯕꯤꯁꯤꯡ ꯎꯕ ꯐꯪꯂꯝꯃꯤ꯫ ꯑꯅꯧꯕ ꯃꯤꯁꯤꯡꯗꯨ ꯈꯣꯡꯆꯠꯇ ꯄꯨꯛꯅꯤꯡ ꯆꯪꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯝꯕ ꯈꯣꯡꯆꯠ ꯂꯦꯞꯂꯒ ꯄꯣꯊꯥꯕ ꯑꯃꯗꯤ ꯑꯍꯥꯎꯕ ꯆꯥꯕꯗ ꯃꯇꯝ ꯂꯦꯜꯂꯤ꯫ ꯑꯌꯨꯛ ꯌꯥꯍꯧꯕꯁꯨ ꯊꯦꯡꯅ ꯍꯧꯒꯠꯂꯤ, ꯃꯔꯝꯁꯤꯅ ꯈꯣꯡꯆꯠꯇ ꯃꯇꯝ ꯑꯌꯥꯝꯕ ꯃꯥꯡꯂꯝꯃꯤ꯫ ꯃꯣꯡꯛ ꯅꯨꯄꯥꯃꯆꯥ ꯅꯥꯏꯇꯣꯝ ꯇꯥꯕ ꯃꯇꯣꯝꯇ ꯂꯩꯕ ꯋꯥꯈꯜꯗ ꯄꯨꯟꯁꯤ ꯍꯤꯡꯂꯝꯃꯤ꯫ ꯇꯞꯅ ꯐꯪꯅꯔꯤꯕ ꯑꯅꯧꯕ ꯃꯤꯁꯤꯡꯒ ꯋꯥꯈꯜ ꯇꯤꯟꯅꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯨꯍꯤꯡꯕꯨ ꯄꯥꯝꯂꯝꯃꯤ꯫ ꯃꯈꯣꯏꯒ ꯄꯨꯟꯕꯗꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯁꯨ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯄꯣꯛꯂꯝꯃꯤ꯫ ꯆꯠꯅ ꯃꯍꯥꯛꯀꯤ ꯂꯣꯟꯗꯤꯟꯅꯕ ꯍꯦꯟꯅ ꯆꯦꯠꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯃꯈꯣꯏꯒ ꯍꯔꯥꯎꯕꯗ ꯃꯇꯝ ꯂꯦꯜꯂꯤ, ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯋꯥꯈꯜꯒꯤ ꯏꯊꯛ ꯏꯄꯣꯝꯗ ꯇꯥꯎꯗꯨꯅ ꯍꯤꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯑꯌꯨꯛ ꯄꯨꯡ 4 ꯇꯥꯕꯗ ꯃꯊꯛ ꯊꯣꯡꯕ ꯃꯣꯡꯛ ꯑꯅꯤꯁꯨꯕꯅ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩꯗ ꯃꯣꯡꯛ ꯅꯨꯄꯥꯃꯆꯥꯕꯨ ꯍꯧꯗꯣꯛꯏ꯫ ꯑꯅꯤꯁꯨꯕ ꯃꯣꯡꯛꯅ ꯍꯥꯏ, ꯍꯧꯖꯤꯛꯃꯛ ꯍꯧꯒꯠꯂꯨ, ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛ ꯆꯠꯀꯗꯕꯅꯤ꯫ ꯃꯣꯡꯛ ꯑꯅꯤꯁꯨꯕꯅ ꯌꯥꯊꯪ ꯄꯤꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏ꯫ ꯃꯣꯡꯛ ꯅꯨꯄꯥꯃꯆꯥ ꯑꯇꯟꯕꯒ ꯂꯣꯏꯅꯅ ꯃꯥꯏꯀꯩ 4ꯗ ꯌꯦꯡꯕꯗ ꯃꯤ ꯄꯨꯝꯕ ꯇꯨꯝꯅꯔꯝꯃꯤ꯫ ꯃꯊꯛ ꯊꯣꯡꯕ ꯃꯣꯡꯛ ꯑꯅꯤꯁꯨꯕꯗꯤ ꯄꯣꯠ ꯌꯣꯝꯗꯨꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯡꯅ ꯃꯄꯣꯠ ꯃꯆꯩ ꯌꯣꯝꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯤ꯫ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯌꯨꯡꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯅꯤꯁꯨꯕ ꯃꯣꯡꯛꯇ ꯃꯣꯡꯛ ꯅꯨꯄꯥꯃꯆꯥꯅ ꯍꯪꯉꯤ, ꯀꯔꯤ ꯃꯔꯝꯒꯤ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯈꯣꯏ ꯂꯥꯛꯂꯤꯕꯅꯣ? ꯑꯍꯨꯝꯁꯨꯕ ꯃꯣꯡꯛꯅ ꯍꯥꯏ, ꯅꯪꯅ ꯈꯣꯡꯆꯠꯇ ꯃꯤꯒ ꯆꯠꯂꯕꯁꯨ ꯅꯊꯣꯝꯇ ꯆꯠꯂꯕꯁꯨ ꯅꯪꯒꯤ ꯋꯥꯔꯦꯞ ꯄꯥꯟꯗꯝꯒꯤ ꯂꯝꯕꯤꯗ ꯀꯅꯥꯅꯁꯨ ꯑꯌꯦꯠꯄ ꯑꯣꯏꯍꯟꯒꯅꯨ꯫ ꯐꯠꯇꯕ ꯃꯔꯨꯞ ꯑꯍꯥꯟꯕꯗ ꯑꯐꯕ ꯑꯣꯏꯅ ꯎꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯨꯞꯅꯇꯒꯤ ꯅꯪꯕꯨ ꯑꯁꯣꯟꯕ ꯑꯃ ꯑꯣꯏꯍꯟꯒꯅꯤ꯫ ꯃꯣꯡꯛ ꯑꯃꯒꯤ ꯈꯣꯡꯆꯠ ꯃꯤꯌꯥꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯅ ꯃꯄꯨꯡ ꯐꯥꯅꯤ ꯍꯥꯏꯕꯅ ꯄꯥꯟꯗꯝ ꯑꯣꯏꯔꯣꯏꯗꯕꯅꯤ꯫ ꯏꯇꯣꯝꯇ ꯉꯥꯏꯕ ꯋꯥꯈꯜ ꯑꯇꯟꯕ ꯄꯣꯛꯂꯕ ꯃꯇꯝꯗ ꯀꯩꯗꯧꯅꯨꯡꯗ ꯐꯠꯇꯕ ꯃꯔꯨꯞꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯒꯅꯨ꯫ ꯑꯍꯥꯟꯕꯗ ꯐꯠꯇꯕ ꯃꯔꯨꯞ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ, ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯎꯏ, ꯌꯥꯝꯅ ꯌꯥꯡꯅ ꯅꯪꯕꯨ ꯑꯋꯥꯕ ꯑꯃꯗꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯀꯌꯥ ꯑꯃ ꯎꯕ ꯐꯪꯅꯔꯛꯀꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯅꯪꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯈꯤꯕ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯄ ꯉꯝꯗꯕ ꯑꯣꯏ꯫ ꯃꯣꯡꯛ ꯅꯨꯄꯥꯃꯆꯥ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯍꯥꯛꯅ ꯁꯣꯏꯈꯤꯕꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯍꯥꯛꯅ ꯅꯤꯡ ꯑꯣꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕꯗꯨꯗꯕꯨ ꯍꯥꯏꯕꯅꯤ, ꯅꯪꯅ ꯑꯁꯦꯡꯕꯕꯨ ꯑꯂꯥꯟꯕꯅꯤ ꯈꯟꯕ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕꯕꯨ ꯂꯧꯕ ꯂꯧꯗꯕ ꯅꯪꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯋꯥꯍꯩꯁꯤꯒ ꯂꯣꯏꯅꯅ ꯑꯍꯨꯝꯁꯨꯕ ꯃꯣꯡꯛ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯂꯥꯞꯅꯈ꯭ꯔꯦ꯫ ꯃꯣꯡꯛ ꯅꯨꯄꯥꯃꯆꯥ ꯄꯨꯟꯁꯤꯗ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯄ ꯉꯝꯅꯕꯒꯤꯗꯃꯛ ꯃꯊꯛ ꯊꯣꯡꯕ ꯃꯣꯡꯛꯁꯤꯡꯒꯤ ꯄꯥꯎꯇꯥꯛꯁꯤꯡꯕꯨ ꯄꯨꯟꯁꯤꯗ ꯁꯣꯏꯗꯅ ꯁꯤꯖꯤꯟꯅꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯣꯡꯛ ꯅꯨꯄꯥꯃꯆꯥꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯈꯣꯡꯆꯠ꯫ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯣꯡꯛ 5 ꯂꯥꯛꯄꯗꯨ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯈꯛꯇ ꯉꯥꯏꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯃꯍꯥꯛꯅ ꯑꯄꯤꯛꯄ ꯑꯁꯣꯏꯕ ꯑꯃ ꯇꯧꯔꯝꯃꯤ, ꯃꯔꯝꯁꯤꯅ ꯃꯍꯥꯛꯅ ꯑꯆꯧꯕ ꯑꯋꯥꯕ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯌꯨꯛ ꯃꯣꯡꯛ ꯑꯅꯤꯃꯛ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯏꯔꯨ ꯂꯨꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯣꯡꯆꯠ ꯃꯈꯥ ꯇꯥꯅ ꯆꯠꯂꯤ꯫ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠꯀꯤ ꯃꯦꯞ ꯌꯦꯡꯕ ꯃꯇꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯦꯞꯇꯤ ꯇꯨꯔꯦꯜꯗ ꯂꯨꯖꯕꯗ ꯃꯣꯡꯛ ꯅꯨꯄꯥꯃꯆꯥꯅ ꯆꯣꯠꯍꯟꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤ 4ꯁꯨꯕ ꯃꯣꯡꯛꯇ ꯃꯣꯡꯛ ꯅꯨꯄꯥꯃꯆꯥꯅ ꯍꯥꯏ꯫ ꯃꯍꯧꯁꯥꯒꯨꯝꯅ ꯋꯥꯈꯜꯕꯨ ꯆꯔꯥꯡꯅꯕ ꯇꯧꯗꯅ ꯏꯪ ꯇꯞꯅ 4ꯁꯨꯕ ꯃꯣꯡꯛꯅ ꯍꯥꯏ, ꯀꯔꯤꯁꯨ ꯋꯥꯒꯅꯨ, ꯍꯧꯖꯤꯛ ꯅꯪ ꯅꯁꯥꯒꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯆꯨꯝꯕ ꯂꯝꯕꯤ ꯊꯤꯌꯨ꯫ ꯃꯣꯡꯛ ꯅꯨꯄꯥꯃꯆꯥꯅ ꯍꯣꯠꯅꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯂꯝꯕꯤꯗꯨ ꯌꯥꯝꯅ ꯆꯌꯦꯠꯅꯕ ꯑꯣꯏꯅ ꯐꯪꯅꯩ꯫ ꯃꯣꯡꯛ ꯑꯅꯤꯃꯛ ꯀꯣꯛ ꯁꯥꯔꯝꯃꯤ꯫ ꯃꯣꯡꯛ ꯅꯨꯄꯥꯃꯆꯥꯅ ꯈꯜꯂꯤ, ꯑꯩ ꯑꯁꯨꯛ ꯃꯔꯨꯑꯣꯏꯕ ꯄꯣꯠꯄꯨ ꯀꯔꯝꯅ ꯀꯥꯎꯊꯣꯛꯄ ꯌꯥꯔꯤꯕꯅꯣ? ꯑꯩ ꯑꯁꯨꯛ ꯌꯥꯝꯅ ꯄꯣꯠꯀꯤ ꯃꯃꯜ ꯈꯪꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯆꯥꯎꯔꯕ ꯂꯥꯏꯁꯪ ꯑꯃꯕꯨ ꯉꯥꯛ ꯁꯦꯟꯕ ꯉꯝꯒꯅꯤ? ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯅꯤ ꯈꯟꯕ ꯊꯣꯛꯇ꯭ꯔꯦ꯫ ꯃꯍꯥꯛ ꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩꯕꯥꯛꯇ ꯐꯝꯊꯩ꯫ ꯂꯧꯁꯤꯡ ꯂꯩꯔꯕ 4ꯁꯨꯕ ꯃꯣꯡꯛꯅ ꯃꯣꯡꯛ ꯅꯨꯄꯥꯃꯆꯥꯕꯨ ꯇꯨꯃꯤꯟꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯇꯧꯗꯅ ꯌꯦꯡꯂꯤ꯫
ꯇꯞꯅ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯃꯑꯣꯡꯗ ꯍꯥꯏ, "ꯅꯪꯅ ꯅꯁꯥꯒꯤ ꯑꯁꯣꯏꯕꯕꯨ ꯈꯟꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪꯅ ꯑꯁꯣꯏꯕ ꯑꯇꯩꯁꯨ ꯃꯈꯥ ꯇꯥꯅ ꯇꯧꯒꯅꯤ꯫ ꯑꯁꯣꯏꯕꯁꯤꯡꯕꯨ ꯁꯦꯝꯗꯣꯛꯄꯒꯤ ꯄꯨꯝꯅꯃꯛꯇꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤ, ꯑꯁꯣꯏꯕꯗꯒꯤ ꯇꯝꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯁꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯅꯁꯥꯃꯛꯄꯨ ꯑꯁꯣꯏꯕ ꯇꯧꯗꯅꯕ ꯅꯤꯡꯁꯤꯡꯍꯟꯕꯅꯤ꯫ ꯃꯃꯥꯡꯗꯒꯤ ꯆꯦꯛꯁꯤꯟꯕꯅ ꯄꯨꯝꯅꯃꯛꯇꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯅꯪ ꯀꯔꯝꯅ ꯋꯥ ꯉꯥꯡꯒꯅꯤ, ꯀꯔꯝꯅ ꯆꯠꯂꯤ, ꯀꯔꯝꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯃꯗꯤ ꯀꯔꯝꯅ ꯊꯕꯛ ꯁꯨꯏ, ꯑꯩꯈꯣꯏꯅ ꯑꯁꯣꯏꯕꯁꯤꯡꯕꯨ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯆꯦꯛꯁꯤꯟꯅ ꯂꯩꯕꯅ ꯑꯣꯏꯒꯗꯕ ꯑꯁꯣꯏꯕꯁꯤꯡꯕꯨ ꯃꯇꯝꯒ ꯂꯣꯏꯅꯅ ꯂꯤꯛꯊꯍꯜꯂꯤ꯫ ꯑꯍꯥꯟꯕꯗ ꯅꯪꯅ ꯑꯄꯤꯛꯄ ꯈꯣꯡꯊꯥꯡꯗꯒꯤ ꯍꯧꯒꯗꯕꯅꯤ꯫ ꯁꯤꯅ ꯅꯪꯕꯨ ꯅꯪꯒꯤ ꯄꯥꯟꯗꯝꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯀꯅꯤ"꯫ ꯃꯣꯡꯀꯤ ꯋꯥꯍꯩꯁꯤꯅ ꯃꯣꯡꯛ ꯅꯨꯄꯥꯃꯆꯥꯒꯤ ꯋꯥꯈꯜꯗ ꯂꯨꯅ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯍꯥꯛꯅ ꯀꯣꯛ ꯅꯣꯟꯊꯗꯨꯅ ꯃꯔꯤꯁꯨꯕ ꯃꯣꯡꯛꯇ ꯍꯥꯏ, "ꯍꯧꯖꯤꯛꯇꯒꯤ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯆꯦꯛꯁꯤꯟꯅ ꯊꯥꯡꯂꯒꯅꯤ"꯫ ꯃꯔꯤꯁꯨꯕ ꯃꯣꯡꯛ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏ, "ꯁꯤꯃꯛ ꯅꯪꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤꯅꯤ"꯫ ꯃꯣꯡꯛ ꯑꯍꯜꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯔꯤꯁꯨꯕ ꯃꯣꯡꯛꯁꯨ ꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯃꯣꯡꯛ ꯅꯨꯄꯥꯃꯆꯥ ꯃꯇꯣꯝꯇ ꯂꯝꯕꯤꯗ ꯆꯠꯄꯗ ꯀꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯣꯡꯛ ꯃꯔꯤꯁꯨꯕꯗ ꯍꯪꯉꯤ, "ꯍꯧꯖꯤꯛ ꯀꯔꯝꯅ ꯃꯁꯛ ꯈꯪꯗꯕ ꯂꯝꯕꯤꯁꯤꯗ ꯆꯠꯀꯅꯤ? ꯑꯩ ꯀꯔꯝꯅ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯒꯅꯤ"? ꯃꯔꯤꯁꯨꯕ ꯃꯣꯡꯛꯅ ꯍꯥꯏ, "ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯄꯅ ꯅꯪꯅ ꯄꯟꯊꯨꯡ ꯌꯧꯕꯒꯤ ꯑꯔꯣꯏꯕ ꯄꯔꯥ ꯇꯝꯕ ꯉꯝꯒꯅꯤ"꯫ ꯃꯣꯡꯛ ꯅꯨꯄꯥꯃꯆꯥꯅ ꯃꯔꯤꯁꯨꯕ ꯃꯣꯡꯛꯀꯤ ꯄꯥꯎꯇꯥꯛ ꯇꯥꯔꯒ ꯊꯧꯅꯥ ꯂꯩꯅ ꯍꯥꯏ, "ꯑꯩ ꯏꯁꯥꯃꯛꯇ ꯊꯥꯖꯒꯅꯤ꯫ ꯑꯩ ꯍꯣꯠꯅꯕ ꯂꯦꯞꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕꯩ ꯑꯃ ꯇꯧꯗꯨꯅ ꯑꯩ ꯄꯟꯊꯨꯡ ꯁꯣꯏꯗꯅ ꯌꯧꯒꯅꯤ"꯫ ꯃꯊꯛ ꯊꯣꯡꯕ ꯃꯔꯤꯁꯨꯕ ꯃꯣꯡꯛꯅ ꯃꯉꯛ ꯁꯨꯗꯨꯅ "ꯌꯥꯝꯅ ꯆꯨꯝꯃꯤ" ꯍꯥꯏ꯫ "ꯁꯤꯃꯛ ꯅꯪꯒꯤ ꯑꯔꯣꯏꯕ ꯄꯔꯥꯅꯤ" ꯍꯥꯏ꯫ ꯅꯪꯅ ꯅꯁꯥꯃꯛꯇ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯈꯣꯡꯆꯠ ꯆꯠꯄ ꯑꯃꯗꯤ ꯇꯝꯂꯛꯄ ꯄꯔꯥꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯝꯕꯤꯗꯨꯗ ꯆꯠꯄꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯣꯠꯅꯕꯅ ꯄꯔꯥꯁꯤꯒꯤ ꯃꯔꯨ ꯑꯣꯏꯔꯛꯄ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯅꯁꯥ ꯅꯇꯣꯝꯇꯒꯤ ꯃꯅꯨꯡꯗꯒꯤ ꯅꯪꯒꯤ ꯈꯣꯡꯆꯠꯇ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯋꯥꯍꯩꯁꯤꯒ ꯂꯣꯏꯅꯅ ꯃꯔꯤꯁꯨꯕ ꯃꯣꯡꯛ ꯅꯨꯄꯥꯃꯆꯥꯒ ꯈꯥꯏꯅꯔꯦ, ꯂꯥꯞꯊꯣꯛꯅꯈ꯭ꯔꯦ꯫ ꯃꯣꯡꯛ ꯅꯨꯄꯥꯃꯆꯥꯗꯨ ꯑꯋꯥꯠꯄ ꯂꯝꯕꯤꯗꯨ ꯃꯇꯣꯝꯇ ꯆꯠꯅꯕꯒꯤ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯃꯊꯛ ꯊꯣꯡꯕ ꯃꯣꯡꯛꯄꯨ ꯈꯨꯔꯨꯝꯂꯒ ꯃꯣꯡꯛ ꯃꯇꯣꯝꯇ ꯑꯋꯥꯠꯄ ꯈꯣꯡꯆꯠꯇ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯍꯧꯔꯦ꯫ ꯃꯍꯥꯛꯅ ꯄꯟꯊꯨꯡꯕꯨ ꯊꯤꯕ ꯍꯧꯏ꯫ ꯆꯌꯣꯜ ꯑꯃ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯑꯌꯦꯠ ꯑꯄꯟ ꯀꯌꯥ ꯊꯦꯡꯅꯈꯤ꯫ ꯂꯣꯏꯔꯛꯄꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯟꯊꯨꯡ ꯀꯣꯅꯨꯡꯒꯨꯝꯂꯕ ꯂꯥꯏꯁꯪ ꯌꯧꯔꯦ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯅ ꯍꯧꯗ꯭ꯔꯤꯉꯩꯗ ꯂꯧꯁꯤꯡ ꯂꯩꯔꯕ ꯃꯣꯡꯛ ꯑꯍꯜꯅ ꯍꯥꯏꯔꯛꯄ ꯑꯍꯨꯝꯁꯨꯕ ꯋꯥꯔꯦꯞꯄꯨ ꯄꯥꯡꯊꯣꯛꯅꯕꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯇ ꯇꯝꯂꯛꯄ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕꯕꯨ ꯏꯕ ꯍꯧꯏ꯫ ꯃꯍꯥꯛꯅ ꯆꯤꯊꯤꯗ ꯏ, "ꯃꯣꯡꯛ, ꯑꯩꯒꯤ ꯏꯊꯛ ꯊꯣꯡꯕ ꯃꯣꯡꯛ ꯃꯔꯤꯒꯤ ꯂꯧꯁꯤꯡ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯄꯔꯥ ꯑꯍꯥꯟꯕ ꯃꯣꯡꯛꯀꯤ ꯋꯥꯔꯦꯞꯅ ꯑꯣꯏꯔꯝꯂꯦ꯫ ꯃꯣꯡꯛꯅ ꯂꯦꯞꯄꯤꯕ ꯋꯥꯔꯦꯞꯅ ꯑꯣꯏꯔꯝꯂꯦ꯫ ꯑꯍꯥꯟꯕ ꯋꯥꯔꯦꯞ: ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯃꯔꯝꯁꯤꯅ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯄꯗ ꯑꯩꯅ ꯏꯁꯥꯃꯛꯄꯨ ꯊꯤꯡꯕ ꯉꯝꯈꯤꯗꯦ꯫ ꯑꯩꯉꯣꯟꯗ ꯅꯤꯡꯍꯟꯕꯒꯤ ꯂꯝꯕꯤ ꯂꯩꯈꯤꯗꯦ꯫ ꯂꯝꯕꯤꯗ ꯃꯁꯤꯡ ꯂꯩꯇꯅ ꯑꯋꯥꯕ ꯊꯦꯡꯅꯔꯕꯁꯨ, ꯑꯇꯣꯞꯄꯅ ꯑꯩꯕꯨ ꯌꯦꯠꯂꯕꯁꯨ, ꯑꯀꯤꯕ ꯀꯌꯥ ꯄꯣꯛꯂꯕꯁꯨ ꯑꯩꯅ ꯑꯩꯒꯤ ꯄꯥꯟꯗꯝ ꯌꯧꯅꯕ ꯆꯠꯄ ꯇꯥꯈꯤ꯫ ꯃꯔꯝꯗꯤ ꯅꯤꯡꯍꯟꯅꯕ ꯑꯩꯒꯤ ꯑꯣꯏꯅ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯈꯤ꯫ ꯑꯩꯅ ꯃꯥꯡꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤ꯫ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯋꯥꯕ ꯑꯌꯦꯠꯄ ꯈꯨꯗꯤꯡꯃꯛꯄꯨ ꯃꯥꯌꯣꯛꯅꯈꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯦꯞꯇ ꯃꯣꯡꯛ ꯑꯃꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇꯪ ꯄꯥꯡꯒꯅꯤ꯫ ꯑꯩꯅ ꯃꯇꯝ ꯄꯨꯝꯕꯗ ꯏꯁꯥꯃꯛꯄꯨ ꯆꯦꯛꯁꯤꯟꯅ ꯆꯠꯄꯗ ꯏꯁꯥꯃꯛꯇ ꯅꯤꯡꯁꯤꯡꯍꯟꯈꯤ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯕꯒꯤꯗꯃꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯩꯒꯤ ꯋꯥꯍꯪꯁꯤꯡꯕꯨ ꯁꯤꯖꯤꯟꯅꯈꯤ꯫ ꯑꯩꯅ ꯃꯔꯝ ꯂꯩꯇꯕ ꯃꯔꯝꯗ ꯃꯇꯝ ꯃꯥꯡꯍꯟꯈꯤꯗꯦ꯫ ꯉꯁꯤ ꯑꯩꯅ ꯄꯟꯊꯨꯡꯐꯝ ꯐꯪꯕꯒꯤ ꯃꯔꯝ ꯂꯧꯁꯤꯡ ꯂꯩꯔꯕ ꯃꯣꯡꯛꯀꯤ ꯃꯃꯜ ꯂꯩꯔꯕ ꯄꯥꯎꯇꯥꯛꯅ ꯑꯩꯅ ꯉꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯃꯣꯡꯛ ꯅꯨꯄꯥꯃꯆꯥꯅ ꯆꯤꯊꯤꯕꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯆꯥꯎꯊꯣꯛꯆꯅ ꯄꯦꯛ ꯇꯧꯔꯒ ꯆꯤꯊꯤ ꯊꯥꯗꯐꯝꯗ ꯊꯥꯗꯔꯒ ꯈꯨꯔꯝꯃꯤ꯫ ꯃꯍꯥꯛꯀ ꯂꯣꯏꯅꯔꯛꯄ ꯃꯣꯡꯛꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯇ ꯅꯠꯇꯅ ꯃꯍꯥꯛꯅ ꯈꯪꯂꯦ, ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯕꯒꯤꯗꯃꯛ ꯑꯍꯥꯟꯕꯗ ꯃꯄꯥꯜꯒꯤ ꯑꯣꯏꯕ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯍꯋꯥ ꯅꯨꯡꯁꯤꯠ ꯈꯪꯗ꯭ꯔꯤꯉꯩ ꯃꯥꯡꯗ ꯏꯁꯥꯃꯛꯄꯨ ꯍꯥꯟꯅ ꯈꯪꯕ ꯃꯔꯨ ꯑꯣꯏ꯫ ꯑꯩꯈꯣꯏꯅ ꯏꯁꯥꯃꯛꯄꯨ ꯈꯪꯂꯛꯄ ꯃꯇꯝꯗ ꯏꯁꯥꯅ ꯏꯁꯥꯃꯛꯄꯨ ꯅꯨꯡꯁꯤꯕ, ꯏꯁꯥꯃꯛꯇ ꯌꯥꯝꯅ ꯆꯦꯠꯅ ꯊꯥꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯏ꯫ ꯅꯪꯅ ꯇꯧꯕ ꯉꯝꯕ ꯌꯥꯝꯅ ꯂꯩ, ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯅꯪꯒꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯅꯪ ꯅꯁꯥꯃꯛꯇ ꯌꯥꯎꯔꯤ꯫ ꯋꯥꯔꯤꯒꯤ ꯃꯔꯛ ꯊꯠꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯍꯪ ꯑꯃ ꯍꯪꯒꯅꯤ ꯍꯥꯏꯈꯤ꯫ ꯋꯥꯍꯪꯗꯤ ꯃꯇꯥꯡꯗꯨꯗ ꯃꯣꯡꯛ ꯃꯔꯤ
खक्ता ओइखिबा करिगिनो मोंक अनि ओरफम थोकप्रा अहुम ओइफम थोकप्रा मरी ओइफम थोकप्रा मंगा ओइफम थोकप्रा कया ओइफम थोई हाइबिरमो मरमदी मोंक नुपा मचागी खोंचत्ता मोंक नुपा मचा अमदी मोंक मरी लोइनाना मखोय मंगा पुन्ना थोलखी वहांग सिगी पौकुम खुम्बमक ngamdrabasu warisibu mopung phana yengre comment haibiramo maramdi channel sibu puthokhiba mayamgi pusida mai pakpa pusigi asengmabu khangminasi amamba pusibu thadoktuna ngaihaki nungaiba tauduna leibu pusibu thadokminasi haiduna semkhibani yening meragi video singna mayamgi mafamda karisu kanaba phanghanba ngamdragadi video sing makha tana sembagi karisu maram leite khangani thagachari।